Lakhipuronline puthukchaba July gi tang tara ningthaukaaba numit ki Khomjinba Pao tabirasi. Ahanbada maroiba Pao rape ki thaudokta chenaba miyoising encounter tawgadabani amasung makhoi gi jum bulldozer na thukai hangadabani haina aksana akanba wafam thamkhre. Amsu Silchar District Committee na mahiroi chani henbada haraute amba phangdokre. MP unaduna Manipur da thokliba wathok asigi matangda Parliament ta pukhatpinaba taksinkhre. Amasung niputaruk suba All Assam Inter District Open Chess Championship ta Silchar gi Soram Rahul Singh na champion oirakle. Haujik mapungoi ba pau tabirase. Rape ki thodokta chenaba miyoi sing encounter tawgadabani amasung makhoi gi yum bulldozer na thugai hangadabani haina aksana akanwa wafam thamlakre. Barak Tampak ta kharani asida thangna thokiba rape ki thodok asigi matang thamoi sokna penaba phongdokladuna thodok asida chenaba miyoi sing sibagi cherak pinanaba aksa gi maigetagi akanwa wafam thamlakre. Ngarang nongmaijing nimita All Kasar Karingbanj Hailakandi Students Association Aksa gi Central Committee gi Paugi mifam amada Aksa gi advisor Rupam Nandi Purkaisana wafam asi phongdokladuna hai Barak Tampak asida rape ki thodok yamna toina thokle. Karani mamangda Hailakandi gi Mohanpur Borni Bridge lamdamgi school da tamlibi mahiroi anibu rape tawkiba amadi nupi macha ama maduda laikidaba thodok adugi matung pungni phunipan gi manungda amuksu dholai dasu rape ki thodok ama thokre. Asiguma thodok asida chenaba miyoi sing asigi chairak oina encounter tawgadabani amasung makhoi gi yum bulldozer na thugai hangadabani haina akan mawafam thamlaki. Loinana awaba nanglipa imung manungi miyoi amamamda sarkar gi thabak pigadabani haina dabi tawki. Thodok asida chenaba miyoi kharadi police na phagatkhre. Je Hailakandi jela বর্ণিবি চা বাগানে 5 জুলাই দুজন স্কুল ছাত্রীকে তুলে নিয়ে গণধর্ষণ এবং সেই ঘটনায় একজন ছাত্রীর করুণ মৃত্যু ঘটে। সেই ঘটনার রেশ যেতে না যেতেই 48 ঘন্টার মাথায় অর্থাৎ 7 জুলাই ধলাই থেকে ঠিক একই কায়দায় ফিল্মি কায়দায় দুটি স্কুল ছাত্রীকে তুলে নিয়ে গেল, নিয়ে বলপূর্বক এদেরকে ধর্ষণ করা হয়েছে। আমরা তার নিন্দা জানানোর কোনো ভাষা নেই। এদের কোনো ফাঁসি আমরা চাই না, এদের প্রত্যেককে এনকাউন্টার করা হোক এবং যে মেয়েটি মারা গেছে সেই মেয়েটির বাড়িতে রয়েছেন একজনকে সরকারি চাকরি দেওয়ার জন্য আমরা দাবি জানাচ্ছি। All Assam Manipuri Students Union Amsu Silchar District Committee da Silangtuna Silchar Gandhi Bhavan dangarang Seba Higher Secondary Council amadi CBSE na loba SSLC amadi Higher Secondary Exam da mai pakla khraba mahiroi chani henbada Amsu Silchar District Committee gi maigedagi achamba khudol pot piduna haraute amba phangdokre. Amsu Silchar District Committee gi President K Prasanta Singh na mifama po oiduna haudokiba thoramda Amsu Central Committee gi VP Laisram Bir, Amsu Central Committee के Advisor Kirogopal Sharma, Sahitya Academy New Delhi Manipuri Language Advisory Board की Member Dr. K.N. Chan, Society for Meiteis Chambers of Commerce Assam की General Secretary Okram Lakhikantana Dais Talengsin के Amsu Silchar District Committee की Finance Secretary Laitonjam Bijes na taram nokpa की warol aduga Amsu Silchar District Committee की General Secretary Basan na thorom की nungi oiba warol pikhi. Thorom asida Laisram Satyajit ex-GS Amsu Central Committee, Phanjobam Loknath ex-VP Amsu Central Committee, Seram Pariton VP Amsu Central Committee, Omkar Samuralatpam AGS Amsu Central Committee, Phanjobam Indrajit AGS Amsu Central Committee na chingba miyoi singna thorom ga mari lainana maruoiba wafam kaya thambikhi. MP unaduna Manipur da thokliba wathok asigi matangda Parliament ta pukhananaba taksinkhre. Manipur gi khongchata lakramba CPIM gi MP Vikas Ranjan Bhattacharji amadi John Britas da Manipur da thokliba wathok asigi matangda July thada pangthokadoriba Parliament mifamda hiram asigi matangda pukhatpiduna waroi sinama puraknanabagi damakta
July ki tang taret irai numit ki numidang athengba Selin Digital ki chairman Phanjobam Lanajit Singh na luchingba miut kangbu amana MP Singh da taksin kibaga luinana memorandum ama supisin khre MP Singh aduga unaba duda PH Lanajit Singh na phongdok kibada tha ani helaklaba phawbada Manipur da thokliba pathok asigi matangda Prime Minister na wafam amata phongdoktana leiriba si angakpa phawi internet thingzinba amadi curfew thamjinmana thokliba pathok asi loisinba ngamloi haiki athubada warusin ama poraknaba state amadi central lengakna athuba matamda sinbiu hairaduna Manipur gi luraba tanpham asida Manipur gi miyam nasu asengba achumba khangdana aranba pau sandok pidanaba Selin Digital gi field publicity officer Ketrimem James Singh gi cherol amada phongdoragli ngasi phawbada yamna sangna numil humpu manga igi maya da laglo phawbada khoigi honorable prime minister wa am da ngang da leirakli ba jida khone yamna nungang jaba aduna khona memorandum si pije ba loina na Manipur da thoi ba situation sigi matang da khona honorable MP da pawdam jabani honorable MP sing sida khona haijari ba si lagli ba munsun mifam asida parliament da pukhat pidana Manipur praja sing na thenari ba awa ba sing ase amukang di India punamakta khangdana level gi henna khangnabagidamakta akhona haijabani akhona thajai madudi chungchoi choidana MP singina akhoi Manipur praja gi awaba chingchu ubidana athuba matamda waroi chinama puraknabagidamakta parliament da puthokpigani haibu asiba thajabuduma akhona thamjari akhoi Selin Digital na hangjiningmadi Manipur ase rule of law lectobra haibu wakhang asima akhoi haijaningi maramdi ngasi phawbuda tawliba law gi wangda thabak tawliba kaya sing asi Manipur lengang action lokapagi mami amata tade loinana internet ta thingjanna thambachina di waroi chin puropanga moi internet thingjallaga su madu ikana bolero internet ase hangdoklaga atuba matamda masi hangdokpiraga internet tu lana sinariba simsi phaba yabagi aina masu lei haibase Manipur lengang masi khangbi gadabani internet thingmana wala sing purakpa yaroi akoi da piri ba sena cha curfew sina thamjallaga su kaidongai da hoji Manipur da mai jakpa sidi curfew tamba punamak sina kaidongai da konma ngamoi aduna atuba matang manungda Manipur lengang na praja sing gi awa basi yengbidana haiba asugumlaba communal lai ase atuba da mission view haiwa phamase apin tawjani Lakhipur subdivision ki manung chanbada Tolenkun ward number 3 Sana Kaithel manakta Nayagram GP President Graceme Devi gi nominee Ngangom Bresa Kisor Gilamjing Makhada Young Farmers Club Tolenkun Sinduna 15 finance grant ki makhada lupa lakh ahum ga lising humbutara tru kaithoktuna sagadaba maithasang haibadi Sosan Ghat ama sabagi tamakta Tolenkun miyam na saruk yaduna hairiba scheme asi hoba yana nabagi ngarang nongmaijingda social work tominakre thoromasida club ki president Athokpam Nilkanta Secretary Ngangom Komlakanta, Advisor Ngangom Nandababu, BDP Secretary Naurem Gulamzat, Advisor Ngangom Ukendra Amadi, Club ki member sing Sarukyaki Hairi. Manipur da thokliba kanglup ki irang asida awaba tarba singda tengbangi damakta Kangabam Santi Kumar Singha retired SCS na Manipuri kanbalup makalda seloina lupa lising ahum mateng pangkre aduga retired professor Arambam Joymati nasu makalda lupa lising tara Manipur da awa ana tarba singi damakta tengbang lakre haina makal gi convener Seram Herajitna khanghalakli Borbil Maira Paibi Lamdamasigi Club Amadi Miyamna Saruk Yaduna Lakhipur Borbil da Maira gi khongchat masatuna Manipur da hojik thokdiba kanglup gi irang namaram oiraga awana tarba singi damak thamoi sokna pendaba phongdokre khongchat asida awa batariba singi damak angam mateng pangani haikiba galena Manipur gi ngamkhai kaiba yaroi Manipur da NRC chana halu aikoi tangdu leitaba pami haibana chingba kholau kya lauki Borbil gi Maira Paibi amadi khonggangi imaibel sing punna ikoi koi Manipur da taunariba irang asigi shanti purakna bagi damakta ikoi ngasigi kutta Maira Paiduna peace rally ama chachari aduga awaba tariba khuding mapusu taibang mapuda afaba pinabiu haina nijeri aduga loina na ikoi gi Borbil gi khonggangi Club amadi Maira Paibi amadi khonggangi miyoi sing khuding magnasu ngam mateng khidang orsu aikoina khaigat na jare hairaga aikoi mateng pangge haina su khana jari Manipur gam khai Manipur gam khai Manipur gam khai Himalay Pakna Himalay Pakna Himalay Pakna
जुलाई थागी तांग मरी दगी तांग निपान फावबा नुमित मरी निचुमना कार्बी आंगलोंग डिस्ट्रिक्ट के दोंका मुकाम टाउन क्लब ता पांगथोखिबा निपुतरुक सुबा ऑल असम इंटर डिस्ट्रिक्ट ओपन चेस चैंपियनशिप 2023 दा रोंगपुर सिलचर की सोराम राहुल सिंह अहानबा मना आभास हजारिका डिब्रुगढ़ अनीसुबा अमदी शांतनु बोरपात्र गोहाई शिवसागर अहुमसुबा मना लौख्रे टूर्नामेंट असिगी राउंड 8 सानखिबदा सोराम राहुल सिंह राउंड 8 थोइकी अदुगा राउंड अनीना ड्रो तादुना अपुनबा राउंड 8 पॉइंट 9 फंखी चैंपियनशिप असिगी लेमजनिंगाई ओइरबा बेस्ट डिस्ट्रिक्ट अवार्ड ट्रॉफी अदु कासार डिस्ट्रिक्ट न पोरखी पनबयाय चैंपियनशिप असिदा कासार की रैंक होल्डर सिंह ममिंग लैरबा सानरोय मरी न सरुक जाखी मकोय सिंह अदुदी सोराम राहुल सिंह अहानबा रैंक इफ्तिकार आलम मजुमदार मंगा सुबा रैंक राजदीप दास निपान सुबा रैंक अमदी सुब्रत नंदी राय निपु मंगा सुबा रैंक सरुक जाखी खांगनजबा अमा हेल्थ केयर अमदी पैरामेडिकल साइंस दा यूनिवर्सिटी ग्रांट्स कमीशन ना सखंगलबा चाही अमगी डिप्लोमा चाही यानी के एडवांस डिप्लोमा अदुगा चाही अहुमगी बैचलर ऑफ वोकेशन कोर्स तंबा यारगनी इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस सिलचर अमदी ग्रेसवेल हॉस्पिटल मेहरपुर सिलचर अनिना कुसम नदुना लिंगिया विद्यापीठ यूनिवर्सिटी फरीदाबाद की मखादा कोर्स असी तंबीबा हौरे हेल्थ केयर की फील्ड स्किल डेवलपमेंट ओइरिबा मेडिकल लैबोरेटरी टेक्नीशियन ऑपरेशन थिएटर टेक्नीशियन फिजियोथेरापिस्ट रेडियोलॉजी इमेजिंग टेक्नीशियन पेशेंट केयर मैनेजमेंट ना चिंबा 12 पास तौरबसिंगना तंबा यारबा कोर्सिंग असी तमदुना इसाना इसाबु थबक पिजबगी खुदोंग चाबा लौबियो अदुगा नर्सिंग योगा अटेंडेंट फर्स्ट एड ट्रेनिंग इमरजेंसी मेडिकल स्टाफ अमदी आरएमपी कोर्स न चिंबगी अतेनबा मतमगी ओइबा कोर्स सिंगी तमक्तसु एडमिशन हौजरे एसएम देव सिविल हॉस्पिटल सिलचरदा प्रैक्टिकल तौबगी खुदोंग चाबसु थमजरी अकुपा मरोल की तमक इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस इस्माइल मार्केट सेंट्रल रोड सिलचरदा लेंसिबिरबु नत्रगा मोबाइल नंबर 9395732456 दा पाउ फाउनबियो Potsangbam Chanu Albina Gawi, Institute of Medical and Paramedical Science, Bachelor's of Vocational in Operational Theatre Technology Tambi. Graceful Hospital practical class Taujabani. I have Tha Hum Madi Matun the operation of whom my pharmacist Sabangan. High river courses Hojiki Matamda Yanga Pudong Chava, Amos and Periods and Madina course there in hygiene. Mayamsu High river Pudong Chava, Silovina, performance hygiene. I can make my side of the I suggest Institute of Medical and Paramedical Science की पास तो जॉब करने आते मुझे मुझे एसएम के सिविल हॉस्पिटल दा आईसीयू टेक्नीशियन ने हो नुंगाइरबा पाव ममिंग लेरबा गायनी स्पेशलिस्ट डॉक्टर यशोधरा राय सगोल सेनमिट खुदिंगी नुंथिलगी पुंग अनि तापा मतमदा वेल केयर मेडिकोस लखीपुर टाउन दा लाक्तना लायंगदौरी एडवांस बुकिंग की दमक वेल केयर मेडिकोस लखीपुर टाउन की मोबाइल नंबर 8134835398 नंबर असिदा कॉल तौबिदुना खुदोंचाबा सिलोबियो अरोइबदा मरोइबा पाव अमुखन्ना रेप की थौदोक्ता चेनबा मियोइसिंग एनकाउंटर तौगदबनी अमसुंग मखोइगी जुम बुलडोजर न थुकाहनगदबनी हाइना आक्साना अकनबा वाफम थमख्रे आमसु सिलचर डिस्ट्रिक्ट कमिटी न माहिरोइ चनी हेनबदा हराउते आंबा फंगदोख्रे एमपी उनदुना मणिपुर थोकलिबा वाथोक असिगी मतंगदा पार्लियामेंट पुखटपिनबा तक्सिनख्रे अमसुंग निपुतरुक सुबा ऑल असम इंटर डिस्ट्रिक्ट ओपन चेस चैंपियनशिप दा सिलचर की सोराम राहुल सिंह चैंपियन ओइरगले लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।